Kromjay digital goal membu korjima pugi channel da taram nokchuri ngasidi khogi che yai ma hoida panba lafoi jahaji hai ta asang bane masi oma thambada mulo yadre aduna masi thabak tok thoge aduna maku dagda khokte maku khokpase khogi any technique ekta ya dubu magi masung tarif sida ja lela khoga dine dum nungai ado mutruk mun bana to na kitang diwa aduna man tora maku ja khoto oba aduga masi thabak toge kanade lafoi se mari manga dum law to bi aina to do thabak se tai nate banana chips kramalan ge ha gana turmeric banana chips ka ha ya kai no de machu da ngatan ting ne si lafoi se maku ko tung da ana si khok to ga ko ge se ai se si ka lang ching ga na adum khok pa any technique to khok pa sumana chum khok pa se ko hana banana chips se me video do ugi bhai ta ana lafoi je asang ma je cha da phak pai wane asang bana amun ba cha ba digi kana ba khara su dum lai hai mai khena ba se amun bana hawi do lafoi se di loi pare minerals vitamins su ne yaw ba digi energy pi ba khoi ge fruits samani adana sumana dag khok tok pai ta lafoi khok pa se niom dum lei bijane sana mai kaman khok to ba aduna sana na khok no bagi haita sum video da yengbuda urukbuda tumjarapani yengbiu sana khok haita adagi lafoi sigi akhoigi yamna nungaiba magi facts khra lei sum khong dum hafet hajarake facts akhoigi lafoi se my density is ising the hena big panina ising the tawe mas ising the thada kan la foji tawi to ino mas ising the density the hena pi isin adigi mo american sing diet ko adigi popular be fruit samane la foji adigi mas kari plant growth to ge have the officially herb and of consider to plant ni adi la foji herb on consider to isini adno smai to la foji ana khokto ne mathang effects hajarake je effects ohum de hajarake adana smani ising khra loroba sida thunga machu goje hapchalaga machu kitang hido pokhare dra adu go sikila poi maku khokki do tinga tam 15 minutes ko ting ha adu 15 20 tinga tam bai ta marination gi ta sara har okha birani adu go dum no for the dog hapchala lor adana thum machu ting amina sigi banana chips se turmeric banana chips kana so ha khut murjo na foi khok toy ni na foi dia ba minerals ko gi iron o so madun oi bajan khut chi muris ko indiam ga thang na so kan musala di medu iron yaw bai ni haidana duna dum oi duni ma gi reaction sai ta haduna na foi sumaina apchala da foi mundriba maku ko matung da ising da machu ga thung ga thekaga tingja laga thame ising khra wa lani adun ising khra lo ising jor hijona aduga thumna tinga ga thame marination gi mo kala tamaga adigi amu tongan ba bawl ma da ising khra lo ra sin thum solution salt solution sem da si salt solution je banana chips star mu tu dum thaw da hijal ha do geng je ma tu reaction do mo di video da di kem tok de aduga chumana plate am da lo ra aduga kari singchit ka haida ko cutter haida masi na tai to aduga na foi je singchit pa na soi jar sini yeng bam nuai du si sini sige minute traga muk tinga matung dani si sini yam nuai simiti ko mai jara ingle dog sini check sidiam section bi gadam na loishal ko kan ko khut ka jata long chok pe aduna section bi si thu ri ni kitang su thuan bai ni da thu no ti tor su ka speed check ka thuan bio se sang na ba do si guitar ko siam thina nungai be ne hap ti hap ning ba la phoi ma gi sang sing do ana la phoi sang ba ko gi hajing di phara mun lo ga ya da ba sum le ga di smana banana chips se ma ga sa thok pa hai di asang ba si di phak pa ni ne bio si chaning de
कानबबुदी दम लफोय संबैसु अमुनबदि हेन कानब लेना दम हाइसे लफोय सिदि विटामिन्स मिनरल्स याम याव पोनिना अदुना फैक्ट्स अमक हाइजरमगे मनिगा कोई बनाना से बेरी BERY मैंने कंसीडर सु तवे मास क्लासिफाइड है तार को अदगी अमु लफोय से कोई मूड एनहांसर नि हाय कोई मूड से एनहांस तो हन भाई तार कोई मोंद एमाइनो एसिड्स तम यावरी ममिंग जी कइनो ट्रैप्टोफैन है अदुगा विटामिन B6 का सिसना कोई बॉडी देगी सेरोटोनिन थोपद मतिंग पांगी अदुन मूड से एनहांस तवे एनो जे हाइजर फैक्ट्स मैम जे कोई के इसे म गूगल दगी थीरगा डेसिक हाबा ब्लॉक अमा दगी लफोक सबनी सुमाइना कत छोरगा पाना को सी रेडी लेने सिसे खोगी थाव सालगा चौ तव यार दम थाव से कोकोनट ऑयल तव यावे अदगी दम घी दा तव यावे रिफाइन ऑयल में दम तव यावे कोई द अरे बदा तवने दु आई घी दा रिफाइन ऑयल याम जनर तव सिन लोरे अदना नॉन स्टिक पैन अमदा मई थांगला साल है दुगा घी हापचल घी लेबे घी हापचल जन दम रिफाइन ऑयल तो सो घी की मनम नुसी बद लोगे दम घी हापचल है पैन जे साम दम सोगोरे जे अदुगा घी गात तौर रिफाइन ऑयल फॉर्चून रिफाइन ऑयल खतंग हाप के आदि होन ताव थाव दो याम ना भाई ता घी के तोंगांबा मनम नुसी भाई ता अदु येंगे ना तौई जन है सी घी जे हेक लोय सारप कांदा अच्छा थाव खरा जो है जे लगे अदु तो डीप फ्राई दी ओय दोने बनाना चिप्स से को ना लफोय जे ngamaga di dum limit khuding amam chabi wi ko amun bai ta sangbadi sabadi smana banana chips ko masia ma cha ga di faina traga di di nunga aduna hujik refinol jo hejel du ko thau saba yeng bai je koi banana chip am lo re dana apes manu kun yeng ga thwang ya du ko koi thada ba ya ni hai bi sang moina video ko ko san chou do si tang kong jo to re je si ya re hai ba ne si chance aduna do लौरगा रोप लंग थादबे या अदुना थावसी चांगसी मुतुंगिना अफेट थादरस जो अदाई फेक अम गा हाइजरके लफोई से कोई ब्लड प्रेशर लोअर तो मतेंग पांगे दुगा हार्ट की हेल्थ से माना प्रोटेक्ट तो कई नो हदी माजे हाई पोटेशियम ओय अदुगा लो सोल्ट कंटेंट ओय मांगोंदा पोटेशियम हाई वेबनी ने हार्ट की जुकाना रे ब्लड प्रेशर लोअर तो जुकाना रे अरो सिगी स्माइ ताव बजे अपे केमक क्रक क्रक लरपदो देबुक ताव दिने दुगा एनी येंग रेसिपी वीडियो दुई मेतु ने क्रक क्रक तो कांसे ने साइ थुम ही दो हाइ ताय सोल सोल्यूशन दो हपसले मदु कइगिनो संग एजु येंग हाइदि थुम दिया ना दुजु थाव दिसिंग हापा जे पोखा कने नि खले दिजु येंग ने तो ने दु रिएक्शन दि येंगमिनसि अदुगा बेस बाय बेस ताव हाइ ता अदगी मु याम फन फैक्ट ओने नुवाय बेदा खोगी लफोय मकुजे लफोय मकुसिना खोगी बड बाइक नत्रगा पॉइजन आईवी हाई आईवी वे वन दैबसे खोगी तक्का बांदेना खोगी पोंग खत को खत पसे अदगी इवन मागी हाका जबजे फल है खोगी तिन कान चिकदा हाका जबजे खोगी तो गमाय मनुगे अंगोबो मकु दुने कद कद तक कान यें चिको सिजा अफे तंग दिवाली से खोई केमक पकान खोई ngsai tumbi da khoi chen biara adagi amu fact amadana mu humans share about 50% DNA with banana sai la foi ga khoi miyo ba cha da yang khai gi chang da khoi DNA se ma ne DNA se full form de kana deoxyribonucleic acid ma han DNA 50% ma ne ngak tingang tra la foi fruits ama ga khoi miyo ga almost 50% share to wen hai ala si swajim taw se do ga si la foi je sina gram hek lor ko kan de aseng bodi dum isa sai pamjing matung na aha madat smaina gram hek law di lo tho ko na thum ja sala suya ko da cha do di adu ko moi recipe gi matung ina di smaina gram law ko se de ne ba ko yeng sai thum solution mai jap chen do chen thaw de sing ha sul di yeng si reaction da kai tho ken adigi mu yam fajaba fun fact amana ma se koi pre workout snacks ne ba ko gym de chat pa na tra any exercise workout to ba gi ma se हाना चाहौबे याब कई नदी मागी हाई पोटेशियम कंटेंट अदगी मांगोंद यारबा मिनरल्स तो पिसिंग विटामिन सिंग सिना खोगी
body exercise tꯧꯔꯛꯄꯗ ꯃꯥꯒꯤ ꯅꯔꯚꯁꯇ ꯑꯗꯒꯤ ꯃꯥꯒꯤ ꯃꯁꯜꯁꯇ ꯃꯥꯒꯤ ꯀꯥꯟꯅꯕ ꯄꯤꯌꯦꯕ ꯑꯗꯨꯅ ꯃꯥꯁꯦ ꯄ꯭ꯔꯤ ꯋꯥꯔꯛꯑꯥꯎꯠ ꯁ꯭ꯅꯦꯛꯁ ꯖꯨꯁꯁꯤ ꯏꯁꯤꯡ ꯊꯨꯝꯍꯤꯗꯨꯅ ꯍꯩꯖꯤꯜꯂꯁꯤ ꯄꯣꯈꯥꯏꯕ ꯍꯧꯔꯦ ꯑꯗꯨꯅ ꯑꯩꯁꯤ ꯄꯣꯈꯥꯏꯔꯛꯑꯦꯅ ꯀꯩꯅꯣꯁꯦ ꯄꯦꯟꯁꯦ ꯈꯨꯝꯖꯤꯜꯂꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯕꯦꯁꯁꯤꯃ ꯁꯣꯒꯤ ꯑꯣꯏꯌꯦꯕ ꯈꯔꯗꯤ ꯌꯥꯝ ꯀꯟꯅ ꯀ꯭ꯔꯦꯝꯕ ꯑꯣꯏꯗꯦꯕ ꯁꯤ ꯈꯨꯝꯖꯤꯜꯂꯤꯁꯦ ꯂꯥꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯌꯦꯡꯉꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯧ ꯇꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯁꯤ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯊꯨꯝ ꯍꯤ ꯍꯩꯖꯤꯟꯕꯁꯤꯃ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯁꯨꯃꯥꯏꯅ ꯈꯨꯝꯖꯤꯟꯕꯁꯤꯁꯨ ꯁꯣꯒꯤ ꯑꯣꯏ ꯑꯗꯨꯅ ꯁꯤ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯑꯗꯨꯅ ꯁꯤꯁꯦ ꯌꯥꯒꯗ꯭ꯔꯥꯅ ꯈꯟꯕꯅꯦ ꯄꯣꯛꯈꯥꯏꯔꯛꯏꯁꯦ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯨꯕꯁꯤꯅꯦꯕ ꯈ꯭ꯋꯥꯏ ꯁꯣꯏꯔꯤꯁꯦ ꯑꯗꯨꯕꯨ ꯁꯤꯕꯨꯗꯤ ꯑꯗꯨꯝ ꯍꯥꯏꯐꯦꯠ ꯃꯨꯜꯂ ꯌꯥꯔꯦ ꯀꯦꯝꯕꯁꯤ ꯈꯔ ꯋꯥꯠꯂꯅꯤ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯌꯦꯡꯉ ꯍꯥꯏꯗꯤ ꯕꯦꯁꯁꯦ ꯃꯊꯪ ꯃꯊꯪ ꯇꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯕꯦꯁꯁꯤꯃ ꯂꯧꯊꯣꯛꯑꯒꯦ ꯑꯗꯨꯒ ꯃꯊꯪ ꯇꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯊꯥꯎꯁꯤꯗꯤ ꯌꯦꯡꯉꯣ ꯏꯁꯤꯡ ꯍꯩꯖꯤꯜꯂꯨꯔꯕꯅꯤꯅ ꯇꯧꯔꯤꯕ ꯏꯔꯥꯡꯁꯦ ꯀꯥꯞꯊꯣꯔꯛꯄꯅꯦꯕ ꯑꯗꯨꯝ ꯍꯥꯞꯈꯤꯕ ꯏꯁꯤꯡꯗꯣ ꯍꯦꯛ ꯄꯣꯇꯣꯛ ꯄꯇꯥꯛ ꯁꯤꯜꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨꯝ ꯇꯧꯗꯣꯏꯅꯤꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯑꯇꯣꯞꯄ ꯔꯤꯁꯤꯄꯤ ꯚꯤꯗꯤꯑꯣꯗ ꯁꯨꯝ ꯎꯏ ꯑꯗꯣ ꯃꯣꯏꯒꯤꯗꯗꯤ ꯁꯨꯃꯥꯏꯅ ꯄꯣꯈꯥꯏꯗꯦ ꯀꯩꯅꯣꯝꯗꯤ ꯁꯣꯏꯔꯦ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯗꯣ ꯃꯇꯧ ꯇꯝꯕ ꯍꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯨꯃꯥꯏꯅ ꯊꯨꯝ ꯃꯍꯤ ꯍꯥꯞꯄꯁꯤꯃꯗꯤ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯤ ꯚꯤꯌꯨꯁꯦ ꯄꯣꯇꯣꯛ ꯇꯧꯏꯁꯦ ꯁꯤ ꯍꯦꯟꯖꯜꯂꯛꯀꯦꯗꯅꯤ ꯁꯤ ꯅꯣꯡ ꯆꯨꯕꯗꯧꯅ ꯇꯧꯈꯠꯂꯛꯏꯁꯦ ꯀꯥꯞꯁꯤꯜꯂꯛꯏꯁꯦ ꯀꯦꯃꯦꯔꯥꯗꯒ ꯑꯗꯨꯅ ꯁꯤꯁꯤꯃꯗꯤ ꯑꯗꯨꯝ ꯑꯩ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯃꯁꯤ ꯀꯩ ꯍꯥꯏꯅꯤ ꯆꯥꯛ ꯊꯣꯡꯕꯗ ꯊꯣꯡ ꯊꯥꯛꯄꯗ ꯃꯁꯤ ꯗꯦꯟꯖꯔ ꯑꯣꯏꯕ ꯄꯣꯠꯅꯦꯕ ꯍꯥꯏꯗꯤ ꯁꯣꯛꯄ ꯌꯥꯏ ꯏꯚꯟ ꯄꯦꯅꯤꯛ ꯑꯣꯏꯔꯒꯗꯤ ꯁꯤ ꯐꯔꯛ ꯇꯥꯏ ꯃꯈꯥꯗ ꯒ꯭ꯌꯥꯁ ꯃꯩ ꯊꯥꯔꯤꯕꯅꯤꯅꯀꯣ ꯃꯁꯤ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯄꯣꯛꯄꯥꯛꯇꯣ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯀꯣꯝꯕ ꯕꯦꯁ ꯑꯃ ꯇꯧꯖꯕꯅꯤꯗꯣ ꯁꯤꯃꯗꯤ ꯈꯔ ꯀꯦꯝꯃꯦ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯛꯄꯥꯛ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯥꯎꯔꯤꯕ ꯕꯅꯥꯅꯥ ꯆꯤꯞꯁꯤ ꯑꯗꯨꯝ ꯀꯦꯝꯃꯒ ꯗꯛ ꯂꯧꯊꯣꯛꯄꯗ ꯌꯥꯔꯦꯕ ꯇꯣꯁꯨ ꯅꯥꯀꯟꯗ ꯐꯅꯥꯝ ꯎꯔꯤꯁꯦ ꯑꯗꯨꯅ ꯁꯤꯅ ꯑꯃꯨꯛ ꯑꯀꯣꯝꯕ ꯕꯦꯁ ꯍꯥꯞꯄꯩ ꯋꯥꯅꯤ ꯑꯗꯨꯅ ꯁꯤꯗꯤ ꯑꯗꯨꯝ ꯊꯥꯎꯁꯨ ꯁꯥꯔꯦ ꯑꯗꯒꯤ ꯄꯣꯛꯄꯥꯛꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯛ ꯂꯧꯊꯣꯛꯑꯦꯅ ꯑꯗꯨ ꯀꯣꯟꯅ ꯊꯨꯝ ꯆꯥꯏꯔꯒ ꯆꯥꯕ ꯊꯨꯝ ꯍꯥꯞꯅꯤꯡꯗꯕꯁꯨ ꯑꯗꯨꯝ ꯃꯥꯏ ꯃꯍꯥꯎ ꯑꯃ ꯂꯩꯖꯩ ꯉꯁꯥꯏ ꯑꯩꯈꯣꯏ ꯊꯨꯝꯒ ꯃꯆꯨꯒꯗ ꯇꯣꯠꯈꯤꯕꯅꯤꯅ ꯑꯗꯨ ꯑꯗꯨꯝ ꯌꯥꯔꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯂꯐꯣꯏꯁꯦ ꯀꯥꯟꯅꯕꯩ ꯀꯥꯟꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯐꯣꯏ ꯑꯃꯃꯝꯗꯤ ꯆꯥꯕ ꯌꯥꯏ ꯌꯦꯔꯨꯝ ꯑꯃ ꯂꯐꯣꯏ ꯑꯃ ꯁꯪꯒꯣꯝ ꯒ꯭ꯂꯥꯁ ꯑꯃ ꯍꯥꯏꯁꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕ ꯌꯥꯕꯅꯤ ꯑꯉꯥꯡ ꯑꯍꯟ ꯍꯣꯏ ꯌꯦꯔꯨꯝ ꯆꯥꯗꯕ ꯃꯤꯗꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯂꯐꯣꯏꯗꯤ ꯍꯩꯅꯔꯒꯗꯤ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯁꯤ ꯄꯦꯛ ꯇꯧꯔꯤꯁꯤ ꯀꯦꯝꯃꯕꯅꯤ ꯁꯤ ꯑꯩꯅ ꯁꯨꯝ ꯎꯠꯆꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯐꯣꯏ ꯑꯁꯪꯕ ꯂꯩꯔꯒꯗꯤ ꯍꯣꯏ ꯍꯨꯟꯗꯣꯛꯈꯤꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯂꯥꯏꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯕꯅꯥꯅꯥ ꯆꯤꯞꯁ ꯑꯣꯏꯅ ꯁꯦꯝꯃꯒ ꯆꯥꯊꯣꯛꯄ ꯌꯥꯏ ꯀꯣ ꯑꯗꯨꯅ ꯑꯩꯅ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁꯥꯎꯠꯇꯗꯤ ꯑꯗꯨꯝ ꯁꯤ ꯌꯥꯝ ꯐꯦꯃꯁ ꯑꯣꯏꯕ ꯁ꯭ꯅꯦꯛꯁ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯔꯦꯁꯤꯄꯤ ꯃꯈꯜꯅꯤ ꯑꯗꯒꯤ ꯃꯣꯏꯒꯤ ꯁ꯭ꯂꯥꯏꯁꯔ ꯀꯇꯔꯒꯁꯨ ꯑꯗꯨꯝ ꯃꯈꯜꯅꯤ ꯑꯗꯒꯤ ꯀꯔꯝꯕ ꯂꯐꯣꯏꯗꯨꯅ ꯍꯦꯟꯅ ꯍꯥꯎꯅꯤ ꯀꯥꯏꯁꯨ ꯃꯣꯏ ꯑꯗꯨꯝ ꯂꯩꯔꯤ ꯑꯩꯗꯤ ꯑꯐꯪꯕ ꯂꯐꯣꯏ ꯑꯁꯪꯕ ꯑꯃ ꯍꯦꯛꯇ ꯇꯧꯕꯩ ꯋꯥꯅꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯃꯈꯜ ꯍꯥꯏꯐꯦꯠ ꯇꯛ ꯑꯣꯟꯊꯣꯛꯄ ꯑꯗꯨꯝ ꯏꯆꯝ ꯆꯝꯃꯤ ꯀꯩꯒꯨꯝꯕ ꯑꯂꯨ ꯆꯤꯞꯁ ꯇꯥꯎꯕꯁꯨ ꯑꯗꯨꯝ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯁꯤ ꯕꯅꯥꯅꯥ ꯆꯤꯞꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨم ꯆꯥꯕ ꯌꯥꯏ ꯑꯗ ꯃꯈꯜ ꯁꯨꯝ ꯌꯦꯡꯉꯦꯕ ꯍꯥꯏꯗꯨꯅꯤ ꯀꯨꯛ ꯑꯦꯟ ꯂꯚꯀꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯅ ꯑꯗꯨꯅ ꯃꯁꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯤꯗ ꯑꯩ ꯐꯟ ꯐꯦꯛꯁ ꯈꯔ ꯑꯃꯗꯤ ꯍꯥꯟꯅ ꯍꯥꯏꯐꯦꯠ ꯈꯪꯉꯁꯨ ꯑꯃꯨꯛ ꯍꯦꯟꯅ ꯈꯪꯕ ꯉꯝꯃꯦ ꯂꯐꯣꯏꯒꯤ ꯃꯔꯝꯗ ꯑꯗꯨꯅ ꯃꯁꯤꯅ ꯉꯥꯏꯗꯨꯅ ꯂꯐꯣꯏꯁꯦ ꯑꯗꯨꯝ ꯐꯩ ꯈꯪꯅꯕꯅꯤꯅ ꯃꯅꯤꯄꯨꯔꯗꯗꯤ ꯆꯪ ꯊꯣꯛꯄ ꯂꯐꯣꯏꯅ ꯍꯦꯟꯅ ꯇꯥꯡꯉꯤꯅꯤ ꯆꯪ ꯑꯃꯗ 150ꯒ ꯍꯥꯏꯔꯛꯀꯗꯣꯏꯅꯤ ꯐꯥꯏꯔꯦꯟꯗ ꯍꯧꯖꯤꯛ ꯂꯨꯍꯣꯡ ꯄꯟꯊꯥꯗ 300ꯒ ꯄꯤꯁꯜꯂꯛꯀꯗꯣꯏꯅꯤ ꯃꯗꯨꯗꯤ ꯁ꯭ꯇꯤꯔꯤꯑꯣꯇꯥꯏꯄꯤꯛ ꯊꯥꯖꯅꯕꯁꯤꯅ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯆꯪꯁꯤꯅ ꯀꯃꯥꯏꯅ ꯄꯥꯝꯃꯤꯅꯣ ꯁꯤꯅ ꯑꯃꯨꯛ ꯀꯩꯒꯤ ꯄꯥꯝꯗ꯭ꯔꯤꯅꯣ ꯑꯗꯨ ꯑꯁꯦꯡꯕꯗꯤ ꯂꯐꯣꯏꯁꯦ ꯃꯄꯥꯟ ꯂꯝꯗꯗꯤ ꯃꯁꯤꯡꯗꯅꯤ ꯑꯃꯗ ꯂꯨꯄꯥ 5 ꯄꯤꯔꯦ 10 ꯂꯩꯔꯗꯤ ꯂꯨꯄꯥ 50 ꯇꯥꯔꯦ 7 ꯂꯩꯔ 95 ꯇꯥꯔꯦ ꯍꯣꯏ ꯑꯃꯅꯤ ꯍꯥꯞꯆꯤꯟꯗꯅ ꯃꯈꯜ ꯑꯃꯅꯤ ꯃꯅꯤꯄꯨꯔꯗꯅ ꯆꯪꯅꯦꯕꯨ ꯍꯥꯏꯔꯗꯤ ꯆꯪꯗꯣ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜꯂꯤ ꯆꯪ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯆꯪ ꯑꯣꯏꯔꯤꯕ꯭ꯔꯥ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯆꯪ ꯑꯣꯏꯕꯩꯁꯨ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯦꯡꯅꯔꯦ ꯀꯛꯊꯣꯛ ꯀꯛꯁꯤꯡ ꯂꯧꯊꯣꯛ ꯂꯧꯁꯤꯡ ꯇꯧꯔꯒ ꯑꯗꯨꯕꯨ ꯆꯪꯅꯦꯅ ꯂꯩꯔꯒꯗꯤ ꯇꯥꯡꯉꯦ ꯑꯗꯨꯒ ꯑꯗꯨꯝ ꯆꯪ ꯑꯣꯏꯅ ꯀꯠꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯊꯕꯛꯇꯅꯤꯒ ꯍꯥꯏꯔꯒ ꯑꯗꯣ ꯁꯤꯁꯦ ꯑꯩꯈꯣই ꯃꯤꯑꯣꯏꯕꯒꯤ ꯁ꯭ꯇꯤꯔꯤꯑꯣꯇꯥꯏꯄꯤꯛ ꯀꯩꯅꯣꯗꯨꯅꯤ ꯀꯜꯆꯔꯗꯨꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯆꯪꯗ ꯁꯤꯒꯗ ꯌꯥꯝ ꯊꯤꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯄꯁꯤꯀꯣ ꯑꯗꯨꯅ ꯂꯐꯣꯏꯁꯤꯃ ꯁꯨꯃꯥꯏꯅ ꯌꯥꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯔꯦ ꯁꯤꯗ ꯂꯩꯔꯦ ꯀꯩꯅꯣ ꯂꯐꯣꯏꯁꯦ ꯑꯗꯨꯅ ꯊꯥꯎ ꯈꯔ ꯇꯧꯔꯒ ꯘꯤ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯑꯄꯥꯝꯕ ꯊꯥꯎ ꯔꯤꯐꯥꯏꯟ ꯑꯣꯏꯜ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯑꯦꯅꯤ ꯊꯥꯎ ꯑꯃꯗ ꯑꯗꯨꯝ ꯂꯐꯣꯏꯁꯦ ꯄꯥꯛꯅ ꯁꯣꯏꯔ ꯗꯛ ꯇꯥꯎꯕ ꯋꯥꯅꯤ ꯔꯦꯁꯤꯄꯤ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯊꯥꯎ ꯑꯁꯥꯕꯗ ꯁꯤꯡꯆꯤꯠꯇꯒꯤ ꯂꯐꯣꯏꯁꯦ ꯗꯛ ꯁꯣꯏꯖꯜꯂꯤ ꯑꯗꯨꯁꯨ ꯌꯥꯔꯦ ꯁꯤ ꯂꯩꯔꯦ ꯑꯩꯒꯤ ꯂꯐꯣꯏ ꯆꯤꯞꯁ ꯍꯥꯏꯇꯥꯔꯦ ꯃꯑꯣꯡ ꯃꯥꯜꯍꯟꯒꯦ ꯍꯥꯏꯔꯒ ꯇꯔꯃꯔꯤꯛ ꯕꯅꯥꯅꯥ ꯆꯤꯞꯁ ꯀꯥꯏꯅꯀꯣ
मैंने वीडियो शेयर तौबीरमु कानाबसे दुम लौमिनसी एगी चैनल से सब्सक्राइब तौबीरमु सिने ngasi nonggi lou singoda parana tips मैंने मुखा नतागा फोंदुच थैंक यू वेरी मच